Indiana, worldgi khwaidagi chawba underwater national flag Esing Manungda paihanduna Guinness World Record chanba ngamkhre. Rajasthan gi Piplan Tree Village ta angang nupi macha Pokpa Khudinggi masibu celebrate tawbo oina village adugi miyamna Upambi chamaga tramathoi thajilli. Hippo haiba animal asi Esing Manungda Tumba Ngmmi maming leraba martial artist Buslina one hand push up ta mahangna thumb amadi index finger sijinnaduna thangnana 200 times inba ngamkhi. UPSC topper Simala Prasad asi acting da khong thangjinba hokre. Gujarat ki Mehsana district ta laiba Chandan ki village ta laiba family ayamba makhoi gi yumda chak thongde. Hack number 1 Indiana, worldgi khwaidagi chawba underwater national flag Esing Manungda paihanduna Guinness World Record chanba ngamkhre. Achauba national flag asi Andaman and Nicobar Islands ki Swaraj Deep ta paihankhibani. Tricolor national flag asigi leng asi 60 meters amadi breadth na 40 meters ni. Masigi total area na 2400 square meters ni. Thaba asi pangthokpada Indian Navy gi personal police yauna 200 divers muk changkhi. Masina Egypt ki Sam El Sheikh ta world record set tawkiba hanagi record adu thugaikhi. Ningsingba yai madudi Egypt ki national flag adugi area asi 2027.70 square meters ni. Fact number 2 Rajasthan gi Piplan Tree Village ta angang nupi macha Pokpa Khudinggi masibu celebrate tawbo oina village adugi miyamna Upambi tramathoi thajilli. Asigumba thawong asi former village leader Syam Sundar Paliwal na haudokhibani. Masina nupi macha singbu awangba thakta thangatpa khakta natana barren land singbu green oihalli. Villager singna amla mango nim amadi chesam gumba makhalgi pambi sing thai. Masina angang aduna chawkhalakpaga loinana hingnabagi source amasu oihalli. Masigi sumathakta village adugi yumthong khudinggi paisa khainaduna rupees 21,000 collect tawi. Aduga angang adugi parents tagi rupees 10,000 ga punna rupees 31,000 nupi macha adugi mamingda 20 years ki fixed deposit tawsilli. Asum tawba asina nupi macha adugi tungi punsida financial burden lehande. Fact number 3 Gujarat ki Mehsana district ta laiba Chandan ki village ta laiba family ayamba makhoi gi yumda chak thongde. Family member pumnama community hall amada pulap punna chak chaminai. Family member amana monthly fee oina rupees 2,000 piduna numit khudinggi nutritious meal anirak chai. Anaba mi natraga chatpa ngamdaba miyoi singisu tiffin service provide tawi. Mafam asida villager singna punna phaminaduna awa nungai wari sanai amadi makhoigi community bonds mapangan kankhathalli. Fact number 4 Jharkhand gi Goda district tagi 16 years suraba MD Faizal Luna na mahaki class 10 exam da cerebral palsy na maram oiraga masinna kolom chiktuna ikhi. Exam aduda mahakna 93.8% score tawduna especially abled category da topper ama oikhi. Physical limitation laiduna su mahaki tungi punsida civil services join tawduna subdivisional magistrate ama oiba pamli. Fact number 5 maming lairaba martial artist Bruce Lee na one hand push up ta mahaki thumb amadi
index finger sijinnaduna thangnana 200 times inba ngamki. Mahaki maming chatlaba exercise asi 1964 da pangthokiba Long Beach International Karate Championships da demonstrate tawkhibani. Mahaki student sing amadi fitness historian singna report tawri madudi Bruce Lee asi mahaki single thumb khakta sijinnaduna push up inbada 100 times phawba inba ngammi hairi. Fact number 6. Jackie Chan na makhutta yerum ama paisilaba matungda yerum adu paiba makhut adu mangna yerum adu kaihendana concrete block train thoi irai laina thugai khi. Asigumba angakpa energy control gi thawong asi German variety show amada demonstrate tawkhibani. Jackie Chan na thaba asi irai laina pangthokba ngamliba asi mahaki fist na directly strike tawbagi mahutta mahaki forearm natraga wrist sijinnabagini. Masigi sumathakta yerum adu oval shape oibana chetna paisinbada khudong chabagini haina mod phongdongnari. Adubu masi asamba miyoi amanadi taraina pangthokpa ngamloi. Fact number 7. British artist Mark Twain na 1991 da self haina mingthonba artwork ama create tawkhre. Artwork asida artist asina masamaktagi lauthokpa frozen blood 4.5 liters na chawba chap manaba masamaki makok sakhi. Mark Twain na mahaki blood asi 5 months hena masadagi lauthokhi. Masigi matungda specialized refrigeration unit amana maintain tawkhi. Fact number 8. Hippo haiba animal asi Esing Manungda Tumba Ngmmi aduga tumna masa matomta sor honabagidama ising mathakta tawkhalai aduga amuk ising makhada lupthakhi. Asumna 3 to 5 minutes khudinggi movement asi pangthoi. Hippo amana Esing Manungda hek luppaga magi nostril sing adu masa mathanta close tawkhi. Aduga ising mathakta tawkhalakpa matamda magi nostril sing adu open tawi amadi sor holi. Masina makhoida ayuk nungthilgi matamda nungsagi maisadagi lapthoktuna save oina Esing Manungda leiba ngamhalli amadi numidangi matamda active oina masinjak thiba ngamhalli. Fact number 9. UPSC topper Simala Prasad asi acting da khong thangjinba haukhre. The Narmada Story haiba film asida Simala Prasad na sub inspector amagi role lawgani. Mahak October 8, 1980 da Bhopal da pokhi. Mahakna Bhopal da leiba Barnatullah University da Sociology da PG tawbada gold medal fangki. Masigi matungda PSC exam pass tawduna mahak DSP ama oikhi. Mahakna DSP oina UPSC exam prepare tawkhi amadi ahanba attempt da mai pakhi. Exam asi mai paknabu honnabada coaching amata tawkhide masa mathanta honnakhi. Mahak asi angang oiringaidagi dance amadi acting pamlakhi. Mahakna school tamlingaidagi hauna matam pumnamakta dance amadi acting da saruk yarakhi. Fact number 10. A mother's tears are the purest celebration of her son's success. Maming layaba cricketer Sanju Samson asi mahaki batting style effortless timing amadi yamna nana ball strike tawba ngambagidama maming chatli. Mahakna sanaringai manungda sanaba yengliba mahaki mama Charula thari match ki emotional reaction adu mipum khudingmakki thamoibu joy tawkhi. Mamagi kathokpa amadi
unconditional love adu mahaki cricket ki journey da mami taba oi. Sanju Samson asi November 11, 1994 da Kerala gi Thiruvananthapuram da pokhi.